Okay. Dear students, this is for you. ꯑꯍꯥꯟꯕ ꯀꯣꯠꯁꯦ ꯃꯍꯥꯠꯃ ꯒꯥꯟꯙꯤꯒꯤꯁꯦ ꯍꯥꯟꯅ ꯍꯥꯏꯔꯒ ꯍꯧꯖꯒꯦ. The future depends on what we do in the present. ꯅꯪꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯪꯒꯤ ꯐ꯭ꯌꯨꯆꯔꯁꯤꯁꯨ ꯑꯗꯨꯝ ꯂꯥꯛꯀꯅꯤꯕꯀꯣ. ꯑꯗꯨꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯤꯗ ꯑꯩꯈꯣꯏꯅ ꯇꯟꯗꯕꯤꯗ ꯑꯉꯝꯕ ꯇꯧꯍꯧ ꯇꯥꯔꯒꯗꯤ ꯌꯥꯝ ꯃꯇꯝꯁꯦ ꯂꯤꯛꯅ ꯁꯤꯖꯤꯟꯅꯔꯒ ꯃꯇꯝꯁꯦ ꯁꯨꯝꯗꯣꯛꯑꯒ ꯃꯇꯝꯁꯤꯗꯩꯁꯤꯗ ꯀꯔꯤ ꯀꯔꯤ ꯊꯕꯛ ꯇꯧꯕ ꯌꯥꯕꯒꯦꯅ ꯇꯧꯍꯧꯔꯒ ꯂꯦꯝꯅ ꯂꯩꯊꯣꯛꯇꯕꯤꯗ ꯊꯕꯛ ꯄꯥꯡꯊꯣꯛꯍꯧꯕ ꯇꯥꯔꯕꯗꯤ ꯑꯐꯕ ꯊꯕꯛ ꯍꯣꯠꯅꯍꯧꯕ ꯇꯥꯔꯕꯗꯤ ꯅꯪꯒꯤ ꯐ꯭ꯌꯨꯆꯔꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯒꯅꯤꯕ ꯀꯣ. ꯑꯗ ꯑꯩꯅ ꯃꯔꯨ ꯑꯣꯏꯅ ꯁꯥꯇ꯭ꯔꯁꯤꯡꯗ ꯍꯥꯏꯖꯅꯤꯡꯕꯁꯦꯀꯣ, ꯑꯉꯥꯡꯁꯤꯡꯒꯤ ꯃꯔꯛꯇ ꯎꯏꯌꯦꯕ ꯑꯩꯅ ꯀꯅꯥꯒꯨꯝꯕ ꯑꯉꯥꯡ ꯑꯃꯗꯤ ꯍꯥꯟꯅ ꯑꯦꯛꯇꯤꯚ ꯑꯣꯏꯅ ꯑꯦꯂꯔꯠ ꯑꯣꯏꯔꯒ ꯇꯧꯒꯗꯕ ꯊꯕꯛꯁꯦ ꯀꯔꯤꯅꯣ ꯈꯪꯉꯀꯥꯟꯗ ꯄ꯭ꯔꯤ ꯄ꯭ꯂꯥꯟ ꯇꯧꯕ ꯍꯩꯕ. ꯄ꯭ꯔꯤ ꯄ꯭ꯂꯥꯟꯁꯤꯅꯦꯕ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦꯀꯣ. ꯑꯩꯈꯣꯏꯅ ꯄ꯭ꯔꯤ ꯄ꯭ꯂꯥꯟꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯄ꯭ꯔꯤ ꯄ꯭ꯂꯥꯟ ꯇꯧꯕꯁꯦ ꯏꯁꯝ ꯁꯝꯅ ꯀ꯭ꯂꯥꯁꯔꯨꯝꯗꯁꯨ ꯑꯣꯖꯥꯁꯤꯒꯤ ꯀ꯭ꯂꯥꯁꯁꯦ ꯁꯤ ꯇꯧꯗꯣꯔꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯅ ꯁꯤ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯍꯥꯟꯅ ꯊꯝꯍꯧꯔꯕ, ꯅꯠꯇ꯭ꯔꯒꯅ ꯃꯦꯠꯁꯀꯤ ꯀ꯭ꯂꯥꯁꯁꯤꯗꯩꯁꯤꯗ ꯖꯤꯑꯣꯃꯦꯇ꯭ꯔꯤ ꯇꯧꯗꯣꯔꯗꯤ ꯖꯤꯑꯣꯃꯦꯇ꯭ꯔꯤ ꯁꯦꯠꯁꯦ ꯍꯥꯟꯅ ꯄꯨꯔꯒ ꯆꯠꯂꯕ ꯑꯣꯖꯥꯅ ꯍꯥꯏꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ. ꯁꯤꯒꯨꯝꯃꯥꯏꯅ ꯏꯆꯝ ꯆꯝꯕ ꯃꯆꯥ ꯄ꯭ꯂꯥꯟꯁꯤꯗꯒꯤ ꯍꯧꯔꯦ ꯍꯥꯏꯔꯀꯥꯟꯗ ꯑꯇꯣꯞꯄ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯀ꯭ꯂꯥꯁ ꯇꯧꯗꯣꯔꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯂꯝꯕꯤꯗꯣ ꯍꯥꯟꯅ ꯋꯥꯈꯜꯗ ꯈꯟꯗꯣꯛꯄ ꯍꯥꯏꯇꯥꯔꯦ. ꯄ꯭ꯂꯥꯟ ꯇꯧꯕ ꯍꯥꯏꯁꯦ ꯅꯠꯇ ꯇꯥꯔꯒꯗꯤꯅꯦ ꯃꯤꯅ ꯇꯧꯔꯛꯄ ꯃꯥꯏ ꯁꯨꯃꯥꯏꯅ ꯇꯧꯕꯣꯔꯦ ꯑꯩꯁꯨ ꯇꯧꯒꯦ, ꯃꯥ ꯁꯨꯃꯥꯏꯅ ꯇꯧꯋꯤꯅꯦ ꯑꯩꯁꯨ ꯇꯧꯒꯦꯅ ꯃꯤꯅ ꯇꯧꯕ ꯃꯇꯨꯡ ꯏꯜ ꯂꯩꯇꯥꯔꯒꯗꯤ ꯅꯪꯒꯤ ꯐꯖꯕ ꯂꯝꯕꯤꯁꯨ ꯄꯨꯊꯣꯛꯄ ꯉꯝꯃꯣꯏ, ꯃꯥꯏ ꯄꯥꯛꯄꯁꯨ ꯉꯝꯃꯣꯏꯕ. ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯃꯆꯥꯁꯤꯗꯒꯤ ꯍꯧꯔꯒ ꯅꯪꯅ ꯅꯪꯒꯤ ꯂꯝꯕꯤꯗꯨꯗꯩꯗꯨꯗ ꯈꯨꯗꯤꯡꯃꯛꯇꯅꯤꯀꯣ ꯍꯥꯏꯁꯦ, ꯀ꯭ꯂꯥꯁꯇꯒꯤ ꯍꯧꯔꯒ ꯁ꯭ꯀꯨꯜꯗꯒꯤ ꯍꯧꯔꯒ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤꯗꯁꯨ ꯍꯧꯖꯤꯛ ꯀꯩ ꯊꯣꯛꯂꯛꯄ ꯌꯥꯏ, ꯑꯩꯅ ꯍꯧꯖꯤꯛ ꯁꯤ ꯇꯧꯔꯗꯤ ꯄꯨꯡ ꯈꯔꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ, ꯑꯩꯅ ꯍꯧꯖꯤꯛ ꯁꯤ ꯇꯧꯔꯗꯤ ꯍꯌꯦꯡ ꯍꯥꯡꯆꯤꯠ ꯃꯁꯦꯝ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯁꯤ ꯎꯕ ꯉꯝꯕꯁꯦ ꯌꯥꯝ ꯃꯔꯨꯅꯦꯕ. ꯀꯩꯒꯨꯝꯕ ꯁꯤ ꯎꯕ ꯉꯝꯈ꯭ꯔꯕ ꯑꯗꯨꯒ ꯁꯤꯒꯤ ꯍꯦꯕꯤꯠꯁ ꯊꯝꯕ ꯉꯝꯈ꯭ꯔꯕ ꯑꯗꯨꯗꯤ ꯅꯪꯅ ꯆꯠꯄ ꯂꯝꯕꯤ ꯈꯨꯗꯤꯡꯃꯛꯇ ꯃꯤꯉꯣꯟꯗꯒꯤꯁꯨ ꯇꯝꯗꯕꯤꯗ ꯅꯪꯅ ꯍꯦꯟꯅ ꯐꯖꯕ ꯂꯝꯕꯤꯗ ꯆꯠꯄ ꯍꯩꯔꯛꯀꯅꯤꯕ. ꯑꯗꯨꯒ ꯅꯪꯅ ꯆꯠꯂꯤꯕ ꯂꯝꯕꯤꯗꯣ ꯁꯣꯏꯗꯅꯃꯛꯀꯤꯁꯨ ꯃꯥꯏ ꯄꯥꯛꯀꯅꯤꯕ. ꯑꯁꯦꯡꯕꯅꯤꯀꯣ, ꯆꯠꯂꯤꯕ ꯂꯝꯕꯤꯗꯨꯗ ꯄ꯭ꯂꯥꯟ ꯇꯧꯗ꯭ꯔꯒꯗꯤ ꯀꯪꯉꯥꯎꯅꯔꯒ ꯆꯠꯄꯒ ꯆꯞ ꯃꯥꯟꯅꯗꯣꯏꯅꯦꯕꯀꯣ. ꯑꯗꯨꯅ ꯅꯪꯅ ꯆꯠꯂꯤꯕ ꯂꯝꯕꯤꯗꯨꯗ ꯐꯖꯅ ꯁꯤꯅ ꯐꯩꯀꯣ ꯁꯤꯅ ꯐꯠꯇꯦꯀꯣꯗꯣ ꯍꯥꯟꯅ ꯎꯠꯊꯣꯛꯑꯕꯅꯤꯅ, ꯊꯣꯛꯂꯛꯄ ꯌꯥꯕꯗꯣ ꯍꯥꯟꯅ ꯎꯠꯊꯣꯛꯑꯕꯅꯤꯅ ꯅꯪꯅ ꯆꯠꯄ ꯃꯇꯝꯗ ꯐꯖꯅ ꯆꯠꯄ ꯂꯥꯏꯅ ꯆꯠꯄ ꯉꯝꯃꯅꯤꯕ. ꯑꯗꯨꯒ ꯅꯪꯅ ꯆꯪꯒꯗꯕ ꯄꯣꯠ ꯆꯩ ꯃꯌꯥꯝꯗꯨꯁꯨ ꯃꯇꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯪꯅ ꯆꯥꯟꯅꯅ ꯁꯤꯖꯤꯟꯅꯕ ꯍꯩꯔꯅꯤꯕ. ꯑꯗꯨꯅ ꯄ꯭ꯔꯤ ꯄ꯭ꯂꯥꯟꯁꯦ ꯌꯥꯝ ꯃꯊꯧ ꯇꯥꯏꯌꯦꯕ. ꯑꯩꯈꯣꯏ ꯁꯨꯡꯇꯧ ꯇꯧꯗꯦꯕ ꯑꯅꯝꯕ ꯀꯥꯟꯗ ꯃꯤꯅ ꯇꯧꯅꯕꯗꯣ ꯌꯦꯡꯉ ꯉꯥꯏꯔ ꯇꯧ ꯂꯩꯌꯦꯕ. ꯄ꯭ꯔꯦꯛꯇꯤꯀꯦꯜꯗ ꯑꯣꯏꯒꯦꯔꯥ, ꯀ꯭ꯂꯥꯁꯔꯨꯝꯗ ꯑꯣꯏꯒꯦꯔꯥ, ꯄꯨꯟꯁꯤꯒꯤ ꯂꯝꯕꯤꯗ ꯑꯣꯏꯒꯦꯔꯥ. ꯃꯤꯅ ꯑꯗꯨ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯇꯝꯈ꯭ꯔꯗꯤ ꯑꯩꯁꯨ ꯇꯝꯅꯤ ꯉꯥꯏꯔ ꯂꯩꯒꯅꯣꯕ, ꯈꯪꯕ꯭ꯔꯥ? ꯍꯥꯏꯅꯕꯗꯣ ꯅꯪꯒꯤ ꯂꯝꯕꯤ ꯅꯪꯅ ꯁꯦꯝꯖꯧ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯑꯗꯨ ꯑꯣꯏꯀꯣ. ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤꯗꯤ ꯎꯋꯣꯕ, ꯉꯁꯤ ꯍꯌꯦꯡ ꯍꯪꯆꯤꯠꯇ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤꯅ ꯁꯤ ꯇꯧꯔꯗꯤ ꯎꯠꯊꯣꯛꯄꯤꯌꯣꯕ, ꯈꯪꯕ꯭ꯔꯥ? ꯁꯤ ꯇꯧꯁꯜꯂꯗꯤ ꯍꯦꯟꯅ ꯐꯅꯤꯁꯦ. ꯑꯗꯨ ꯀꯥꯟꯗ ꯅꯪꯒꯤ ꯄꯨꯟꯁꯤ ꯀꯌꯥꯝ ꯐꯖꯕ ꯑꯣꯏꯔꯛꯀꯦ ꯌꯦꯡꯃꯤꯟꯅꯁꯦꯕꯀꯣ. ꯑꯗꯣ ꯁꯤꯗ ꯄ꯭ꯂꯥꯟ ꯌꯥꯎꯗꯕ ꯒꯣꯜꯗꯨꯗꯤ ꯖꯁ ꯋꯤꯁꯀꯨꯝꯕꯅꯦ. ꯑꯥꯏ ꯋꯤꯁꯀ ꯍꯥꯏꯔ ꯇꯣꯛꯈꯤꯕꯗꯨꯒꯨꯝꯕꯅꯦꯅ ꯍꯥꯏꯁꯦꯀꯣ. ꯁꯤꯗ ꯌꯦꯡꯉꯣ, an hour of planning can save you hours of doing. ꯅꯪꯅ ꯀꯩꯒꯨꯝꯕ ꯍꯥꯟꯅ ꯄ꯭ꯂꯥꯟ ꯇꯧꯊꯣꯛꯈꯤ ꯇꯥꯔꯒꯗꯤꯅꯦ ꯅꯪꯒꯤ ꯊꯕꯛ ꯊꯧꯔꯝꯗꯨꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯨꯅ ꯐꯖꯅ ꯇꯧꯕ ꯉꯝꯅꯤꯕ. ꯅꯠꯇ꯭ꯔꯗꯤꯅꯦ ꯁ꯭ꯂꯣ ꯆꯠꯂ ꯂꯩꯍꯧꯗꯧꯕ. ꯁꯝꯅ ꯍꯥꯏꯔꯕꯗ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯑꯃ ꯇꯧꯁꯦ ꯍꯥꯏꯅꯔꯦꯕ. ꯚꯥꯏ ꯍꯌꯦꯡꯗꯤ ꯑꯩ ꯁꯤꯒꯤ ꯐꯣꯔꯝꯁꯦ ꯐꯤꯜ ꯇꯧꯅꯤꯡꯉꯦ, ꯑꯗꯨꯗꯤ ꯍꯌꯦꯡ ꯑꯩꯈꯣꯏ ꯄꯨꯂꯞ ꯇꯧꯃꯤꯟꯅꯔꯁꯤꯀꯣ ꯍꯥꯏꯅꯔꯦꯕ. ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯕꯗ ꯀꯔꯤ ꯆꯪꯉꯤ, ꯄꯥꯁꯄꯣꯔꯠ ꯆꯪꯕ꯭ꯔꯥ, ꯀꯔꯝꯕ ꯁꯥꯔꯇꯤꯐꯤꯀꯦꯠ ꯆꯪꯉꯤ, ꯂꯣꯏꯅꯃꯛ ꯊꯤꯗꯣꯛꯑꯒ ꯄꯨꯕꯤꯕꯒꯤ ꯃꯍꯨꯠꯇ ꯀꯩꯝ ꯄꯨꯗꯕꯤꯗ ꯑꯗꯨꯁꯨ ꯄꯨꯗꯣꯏꯔꯣ ꯍꯥꯏ ꯂꯩꯔꯗꯤ ꯑꯗꯨꯗꯤ ꯑꯄꯪꯕ ꯃꯤꯅ ꯇꯧꯒꯗꯕꯅꯦꯕ. ꯍꯥꯏꯕꯗꯤ ꯁꯤꯡꯁꯦꯕ, ꯄ꯭ꯂꯥꯟꯗꯣ ꯀꯔꯤ ꯗꯔꯀꯥꯔ ꯇꯥꯅꯤ ꯍꯥꯏꯕ ꯈꯟꯗꯣꯛꯄ ꯇꯝꯁꯦꯕꯀꯣ. ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯦ ꯁꯤꯗ ꯌꯦꯡꯉꯨ, ꯑꯋꯥꯔꯁ ꯑꯣꯐ ꯗꯨꯋꯤꯡ, ꯅꯪ ꯊꯕꯛ ꯇꯧꯒꯗꯕꯗꯣ ꯃꯇꯝ ꯃꯌꯥꯝ ꯑꯃ ꯁꯦꯚ ꯇꯧꯔꯗꯤ ꯑꯇꯣꯞꯄ ꯃꯌꯥꯝꯅ ꯁꯤꯖꯤꯟꯅꯔꯛꯄ ꯌꯥꯗꯣꯏꯅꯦꯕꯀꯣ. ꯑꯗꯨꯅ a man who does not plan long ahead will find trouble at his door. ꯃꯥꯅ ꯃꯥꯡꯖꯧꯅꯅ ꯃꯥꯅ ꯄ꯭ꯂꯥꯟ ꯇꯧꯍꯧꯗ ꯇꯥꯔꯒꯗꯤ ꯈꯨꯗꯣꯡꯊꯤꯕ ꯃꯌꯥꯝ ꯅꯪꯕꯒꯤ ꯆꯥꯟꯁ ꯌꯥꯝꯅ ꯂꯩꯌꯦꯕꯀꯣ. ꯑꯗꯨꯅꯦꯕ ꯁꯤꯗ ꯍꯥꯏꯁꯦ. ꯅꯪꯁꯨ ꯅꯪꯗꯣꯏꯅꯦꯕ, ꯃꯔꯝꯗꯤ ꯃꯥ ꯂꯝꯕꯤꯗꯣ ꯈꯪꯗꯦꯕ, ꯃꯤꯅ ꯆꯠꯂꯦꯅ ꯆꯠꯄꯅꯦꯕ. ꯑꯗꯨꯅ ꯃꯥ ꯈꯪꯗꯕ ꯂꯝꯕꯤ ꯑꯣꯏꯕꯅꯤꯅ ꯁꯣꯏꯗꯅꯃꯛꯀꯤ ꯈꯨꯗꯣꯡꯊꯤꯕ ꯃꯥꯌꯣꯛꯅꯒꯅꯤꯕ. ꯁꯤꯗ ꯌꯦꯡꯉꯣ, plan your work for today and every day, then work for your plan ꯀꯣ. ꯁꯤꯗꯩꯁꯤꯗ ꯑꯣꯀꯦ ꯐꯔꯦ, ꯄ꯭ꯂꯥꯟ ꯇꯧꯔꯦꯕ, ꯄ꯭ꯂꯥꯟ ꯐꯖꯅ ꯇꯧꯔꯦ. ꯁꯨꯃꯥꯏꯅ ꯇꯧꯔꯕ ꯉꯁꯤ ꯂꯥꯏꯔꯤꯛꯁꯦ ꯁꯤꯁꯤ ꯂꯣꯏꯁꯜꯂꯕ, ꯁꯤ ꯇꯣꯄꯤꯛꯁꯦ ꯂꯣꯏꯁꯜꯂꯕ, ꯅꯪꯅ ꯈꯟꯗꯣꯏꯅꯦꯕ. ꯇꯥꯏꯝ ꯇꯦꯕꯜꯒꯁꯦ ꯐꯖꯅ ꯁꯦꯝꯗꯣꯏꯅꯦꯕ. ꯁꯦꯝꯃꯤꯉꯩꯗ ꯄꯨꯡ 2-3 ꯆꯪꯈ꯭ꯔꯦ, ꯅꯪ ꯇꯦꯕꯜꯒꯁꯦ ꯐꯖꯅ ꯂꯥꯏꯔꯤꯛꯀ ꯊꯝꯗꯅ ꯄꯨꯡ 2-3 ꯆꯪꯈ꯭ꯔꯦꯕ. ꯐꯔꯦ ꯉꯁꯤꯗꯤ ꯋꯥꯔꯦ ꯍꯌꯦꯡꯗꯤ ꯄꯥꯔꯒꯦ ꯍꯥꯏꯔꯒ ꯄ꯭ꯂꯥꯟꯗꯤ ꯇꯧꯕ, ꯑꯗꯨꯒ ꯊꯕꯛ ꯑꯣꯏꯅꯗꯤ ꯄꯥꯡꯊꯣꯛꯇꯕ, ꯑꯗꯨꯗꯤ ꯌꯥꯗꯦꯕ.
ꯁꯤꯗ ꯍꯥꯏꯁꯦ plan your work for today and every day. ꯉꯁꯤꯒꯤꯁꯨ plan ꯇꯧ, ꯅꯨꯡꯇꯤꯒꯤꯗꯃꯛꯇꯤ plan ꯇꯧꯀꯣ. ꯑꯗꯨꯒ ꯅꯪꯒꯤ planꯗꯁꯨ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯑꯣꯕ ꯈꯪꯕ꯭ꯔꯥ. plan ꯇꯧꯕ ꯈꯛꯅ ꯌꯥꯔꯣꯏꯕ ꯈꯪꯕ꯭ꯔꯥ. plan ꯇꯧꯔꯒ ꯊꯕꯛꯇꯣ ꯄꯥꯡꯊꯣꯛꯄꯤꯌꯣꯕ. ꯉꯁꯥꯏꯗꯩ ꯍꯥꯏꯖꯅꯤꯡꯉꯤꯁꯦ plan ꯇꯧꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯂꯝꯕꯤꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ smooth ꯑꯣꯏꯅ ꯆꯠꯂꯀꯥꯟꯗ ꯐꯖꯕ ꯂꯝꯕꯤ ꯆꯠꯂꯒ ꯌꯥꯝ ꯊꯤꯅ ꯍꯩꯁꯤꯡꯅ ꯆꯠꯂꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯃꯥꯏ ꯄꯥꯛꯄꯗꯣ ꯁꯣꯏꯗꯅꯃꯛꯀꯤ ꯐꯪꯒꯅꯤꯕ ꯍꯥꯏꯖꯅꯤꯡꯉꯤꯁꯦꯀꯣ. plan ꯇꯧꯕ ꯀꯥꯟꯅꯕꯁꯦ ꯍꯥꯏꯖꯔꯝꯒꯦꯀꯣ. interview ꯑꯃ ꯆꯠꯇꯣꯔꯦꯕ. interview ꯆꯠꯄꯁꯤꯗꯩꯁꯤꯗ interviewꯅ ꯄꯥꯈꯠꯂꯒ ꯆꯠꯂꯗꯤ ꯁꯤꯗꯩꯁꯤꯗ ꯅꯪ ꯈꯪꯕ ꯃꯌꯥꯝꯗꯨꯁꯨ ꯀꯥꯎꯈꯤꯗꯣꯏꯅꯦꯕ. ꯑꯗꯨꯅꯀꯣ ꯑꯩꯈꯣꯏꯅ plan ꯇꯧꯕꯁꯦ ꯑꯣꯀꯦ ꯁꯨꯃꯥꯏꯅ ꯁꯤ ꯍꯪꯉꯛꯑꯗꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯈꯨꯝꯕ. ꯑꯩ ꯆꯪꯕꯒ ꯋꯥꯈꯜ ꯑꯇꯣꯞꯄ ꯈꯜꯂꯒ ꯄꯥꯈꯠ ꯂꯩꯕ ꯃꯇꯝꯗ ꯑꯩ ꯆꯪꯕꯒ good morning wish ꯇꯧꯕ ꯐꯖꯅ with smile ꯗ꯭ꯔꯦꯁ ꯁꯤ ꯁꯦꯠꯄ ꯍꯥꯟꯅ plan ꯇꯧꯕꯀꯣ. ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ wish ꯇꯧꯔꯀꯥꯟꯗ ꯃꯣꯏꯅ ꯐꯝꯃꯣ ꯍꯥꯏꯔꯀꯥꯟꯗ ꯐꯝꯕ. ꯑꯗꯨꯒ ꯑꯩꯅ express ꯁꯨꯃꯥꯏꯅ ꯇꯧꯕ. ꯑꯣꯀꯦ ꯃꯥꯅ ꯅꯪꯁꯦ ꯅꯪꯒꯤ ꯃꯔꯝꯗ ꯍꯥꯏꯔꯛꯑꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯪ ꯀꯔꯤ ꯍꯥꯏꯒꯅꯤ. ꯅꯪꯅ ꯐꯖꯅ prepare ꯇꯧꯔ ꯆꯠꯄ. ꯁꯤ ꯍꯪꯉꯛꯄ ꯌꯥꯏ ꯑꯩꯅ ꯆꯠꯇꯣꯔꯤꯕ interviewꯁꯦ ꯁꯤꯒꯤꯅꯤꯀꯣ. ꯑꯗꯨꯗꯤ ꯁꯤꯁꯦ ꯍꯪꯉꯛꯄ ꯌꯥꯏ ꯍꯥꯟꯅ plan ꯇꯧꯊꯣꯛꯑ ꯆꯠ ꯇꯥꯔꯒꯗꯤ ꯅꯪꯒꯤ interviewꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕ interview ꯑꯣꯏꯔꯣꯏꯗ꯭ꯔꯥ. ꯑꯗꯨꯅꯅꯦꯕ ꯍꯥꯏꯖꯩꯁꯦꯀꯣ. ꯍꯥꯏꯗꯤ ꯍꯥꯟꯅ plan ꯇꯧꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯔꯨ ꯑꯣꯏꯌꯦꯕꯀꯣ. example ꯃꯆꯥ ꯃꯆꯥ ꯄꯤꯕꯅꯤꯀꯣ. ꯑꯗꯒꯤꯀꯣ ꯌꯨꯝꯗ ꯑꯣꯏꯔꯁꯨꯀꯣ ꯍꯥꯏꯗꯤ ꯌꯨꯝꯗꯁꯨ ꯅꯪꯅ ꯉꯁꯤꯗꯤ ꯁꯦꯇꯔꯗꯦꯅꯦ ꯁꯟꯗꯦꯅꯦ ꯑꯩ ꯊꯕꯛ ꯃꯌꯥꯝ ꯆꯤꯜꯂꯦ ꯏꯃꯨꯡ ꯃꯅꯨꯡ ꯁꯦꯡꯗꯣꯛꯄ ꯑꯗꯒꯤ ꯏꯁꯥꯒꯤ ꯐꯤ ꯁꯨꯖꯕ ꯈꯣꯠꯆꯕ ꯃꯤꯉꯣꯟꯗ ꯌꯥꯔꯤꯈꯩꯗꯤ ꯍꯥꯏꯔꯣꯏꯗꯕꯅꯤꯀꯣ. ꯃꯤꯉꯣꯟꯗ ꯌꯥꯔꯤꯈꯩꯗꯤ ꯁꯨꯡꯍꯥꯏ ꯍꯥꯏꯔꯣꯏꯗꯕꯅꯤ. ꯅꯁꯥꯅ ꯇꯧꯖꯒꯗꯕꯅꯤꯀꯣ. ꯅꯁꯥꯅ ꯇꯧꯖꯔꯤꯕ ꯃꯤꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯌꯦꯡ ꯑꯐꯕ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯣꯏꯔꯛꯀꯅꯤ. ꯃꯤꯉꯣꯟꯗ ꯁꯨꯝ ꯗꯤꯄꯦꯟ ꯇꯧꯔꯤ ꯃꯇꯤꯛ ꯅꯪꯒꯤ ꯁꯤꯡꯕ ꯍꯟꯊꯔꯛꯀꯅꯤ. ꯅꯪ ꯄꯪꯕ ꯍꯦꯟꯖꯜꯂꯛꯀꯅꯤ. ꯅꯪ ꯇꯟꯕ ꯍꯦꯟꯖꯜꯂꯛꯀꯅꯤ. ꯅꯪ ꯃꯥꯏꯊꯤꯕ ꯍꯥꯏꯗꯣ ꯑꯣꯏꯅꯤꯕ ꯈꯪꯕ꯭ꯔꯥ. ꯑꯗꯨꯅ ꯃꯤꯉꯣꯟꯗ ꯗꯤꯄꯦꯟ ꯇꯧꯗꯕꯤꯗ ꯉꯁꯥꯏꯁꯦ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯅꯪ ꯁꯟꯗꯦꯗ ꯅꯪ ꯐꯤ ꯁꯨꯅ ꯁꯤꯒꯨꯝꯕ ꯂꯦꯛꯆꯔ ꯇꯥꯔꯒ ꯂꯦꯛꯆꯔ ꯃꯈꯜ ꯃꯈꯜ ꯇꯥꯔꯒ ꯑꯔꯥꯏ ꯑꯔꯥꯏꯕ ꯂꯦꯛꯆꯔ ꯇꯥꯔꯒ ꯂꯩꯕ ꯌꯥꯏꯑꯕ ꯅꯪ. ꯇꯥꯔꯒꯗꯤ ꯅꯪ ꯐꯤ ꯁꯨꯅ ꯂꯦꯛꯆꯔꯁꯨ ꯅꯪꯒꯤ ꯕ꯭ꯔꯦꯟꯗ ꯍꯟꯖꯜꯂꯦꯕ ꯐꯖ ꯐꯖꯕ ꯋꯥꯍꯩ ꯃꯌꯥꯝ ꯑꯃ. ꯁꯨꯃꯥꯏꯅ ꯍꯤꯡꯗꯣꯏꯅꯦꯕ ꯈꯪꯕ꯭ꯔꯥ ꯄꯨꯟꯁꯤ ꯍꯥꯏꯁꯦ. ꯑꯗꯨꯅ ꯁꯤꯅ ꯏꯐꯦꯛꯇꯤꯞ ꯑꯩꯈꯣꯏꯅ ꯌꯨꯁ ꯇꯥꯏꯝ ꯃꯦꯅꯦꯖꯃꯦꯟꯗ ꯂꯥꯛꯇꯣꯏꯅꯦꯕ. ꯑꯣꯀꯦ ꯑꯗꯨ ꯌꯦꯡꯁꯤꯀꯣ. ꯁꯤꯗ ꯍꯥꯏꯁꯦ if you don't work for it then why do you think you deserve it. ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯝꯖꯔꯦꯕ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯀꯣ. ꯁꯦ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯅꯪꯁꯦ UPSC ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯔꯒ IAS ꯑꯣꯏꯕ ꯄꯥꯝꯃꯦꯕ ꯀꯣ. ꯑꯗꯨꯗꯩꯗꯨꯗ ꯑꯗꯨꯒꯤꯗꯃꯛꯇ ꯅꯪꯅ ꯍꯣꯠꯅꯔꯨꯗꯕ ꯇꯥꯔꯒꯗꯤ ꯀꯣ if you don't work for it ꯍꯣꯠꯅꯔꯨꯗꯕ ꯇꯥꯔꯒꯗꯤ then why do you think you deserve it. ꯑꯗꯨ ꯅꯪꯅ ꯐꯪꯒꯅꯤꯅ ꯀꯩꯗꯧ ꯈꯜꯂꯤꯅꯣꯕ. ꯄꯥꯝꯃꯛꯑꯕ ꯃꯊꯟꯇ ꯑꯗꯨꯝ plan ꯇꯧꯖꯔꯒ ꯑꯗꯨꯝ ꯍꯣꯠꯅꯈꯠꯂꯛꯑꯗꯕꯅꯦꯕꯀꯣ. ꯑꯗꯨꯝ ꯍꯣꯠꯅꯕꯗꯁꯨ ꯅꯨꯡꯉꯥꯏꯕ ꯌꯥꯎꯔꯛꯑꯅꯦꯕ. ꯍꯣꯠꯅꯔꯤ ꯃꯇꯤꯛ ꯑꯋꯥꯕ ꯀꯥꯎꯔꯣꯏ ꯍꯦꯟꯅ ꯅꯨꯡꯉꯥꯏꯈꯠꯂꯛꯀꯅꯦꯕ. ꯄꯥꯝꯕ ꯌꯧꯗꯕꯒꯤꯅꯦꯕ ꯍꯣꯠꯅꯗ꯭ꯔꯤꯁꯦ ꯀꯣ. ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯃꯁꯥ ꯃꯁꯥꯒꯤ ꯕ꯭ꯔꯦꯟ ꯀꯦꯄꯦꯕꯤꯂꯤꯇꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯒꯤ ꯀꯥꯎꯒꯟꯕ ꯅꯠꯇ꯭ꯔꯒꯅ ꯐꯦꯃꯤꯂꯤ ꯀꯟꯗꯤꯁꯟ ꯌꯥꯝ ꯂꯩꯈ꯭ꯔꯦꯀꯣ. ꯑꯗꯨꯏꯁꯨ ꯍꯣꯏ ꯁꯤꯆꯨꯋꯦꯁꯟ ꯃꯐꯝꯗꯨꯒꯤ ꯁꯤꯆꯨꯋꯦꯁꯟꯒꯤ ꯃꯈꯥꯁꯨ ꯄꯣꯜꯂꯦ. ꯑꯗꯨꯇꯥꯔꯒꯁꯨ ꯍꯣꯠꯅꯕ ꯑꯁꯤ ꯍꯣꯠꯅꯔꯗꯤ ꯅꯪꯅ ꯄꯥꯝꯃꯤꯕ IASꯇꯣ ꯐꯪꯉꯁꯨ ꯐꯪꯉꯁꯨꯀꯣ ꯅꯪ ꯄꯨꯟꯁꯤꯗ ꯑꯗꯨꯗꯒꯤ ꯇꯥꯗꯕ ꯃꯤ ꯑꯃꯗꯤ ꯑꯗꯨꯝ ꯑꯣꯏꯅꯦꯕ. ꯂꯦꯝꯅꯗꯤ ꯁꯨꯡꯂꯩ ꯂꯩꯔꯔꯣꯏꯕ ꯅꯪ. ꯑꯗꯨꯅ ꯑꯣꯀꯦ ꯃꯇꯥꯡ ꯂꯣꯏꯔꯝꯗꯥꯏꯗ ꯍꯥꯏꯖꯅꯤꯡꯉꯤꯁꯦ plan ꯇꯧꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯔꯨꯅꯦꯕꯀꯣ. plan ꯇꯧꯗ꯭ꯔꯗꯤ ꯃꯤꯅ ꯆꯠꯂꯤꯕ ꯂꯝꯕꯤꯗ ꯇꯨꯡ ꯏꯟꯅꯔ ꯆꯠꯂꯗꯤ ꯅꯪ ꯂꯝ ꯍꯥꯡꯅꯔꯒ ꯃꯥꯌꯣꯛꯅꯕ ꯉꯝꯗꯗꯅ ꯅꯪ ꯃꯥꯏꯊꯤꯕ ꯑꯣꯏꯒꯜꯂꯤ. ꯑꯗꯨꯅ plan ꯇꯧꯕ ꯇꯝꯕꯤꯌꯨ ꯃꯆꯥ ꯃꯆꯥꯗꯒꯤ ꯍꯧꯔꯒ. ꯑꯗꯨꯅ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤ ꯐꯤꯔꯦꯞ ꯂꯧꯔꯛꯄ ꯃꯇꯝꯗ steps ꯂꯧꯔꯛꯄ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯦꯟꯅ ꯀꯥꯟꯅꯕ ꯑꯣꯏꯒꯅꯤꯕꯀꯣ. ꯑꯗꯨꯅꯉꯁꯤꯗꯒꯤ ꯍꯧꯅ plan ꯇꯧꯕ ꯇꯝꯖꯦꯕ. ꯑꯩꯅ example ꯃꯆꯥ ꯃꯆꯥ ꯄꯤꯖꯈ꯭ꯔꯦꯗꯅ ꯉꯁꯥꯏꯗꯒꯤ. ꯄꯨꯟꯁꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯥꯏꯔꯤꯛ ꯄꯥꯕꯗꯒꯤ ꯍꯧꯔꯒ everywhere ꯏꯆꯝ ꯆꯝꯕꯗꯒꯤ ꯍꯧꯔꯒ ꯁ꯭ꯇꯦꯞ ꯈꯨꯗꯤꯡꯃꯛꯇ plan ꯇꯧꯕꯤꯌꯨ. ꯑꯩꯅ ꯉꯁꯤ ꯁꯤꯒꯤ ꯄꯥꯟꯗꯝꯁꯦ ꯐꯪꯅꯤꯡꯉꯗꯤ ꯑꯩꯅ ꯁꯤ ꯆꯍꯤꯁꯦ ꯑꯁꯨꯛ ꯂꯩꯔꯗꯤ ꯁꯤꯗꯒꯤ ꯁꯤ ꯍꯣꯠꯅꯔꯗꯤ ꯑꯩꯅ ꯁꯤꯗꯒꯤ ꯁꯤ ꯄꯥꯔꯗꯤ ꯀꯩ ꯄꯥꯗꯣꯏꯅꯣ ꯍꯥꯏꯅ ꯊꯤꯖꯤꯜꯂꯗꯤ ꯒꯨꯒꯜꯗꯅꯆꯤꯡꯕꯗ ꯊꯤꯖꯤꯜꯂꯒ ꯄꯥꯔꯕ ꯍꯣꯠꯅꯔꯕ ꯈꯪꯅꯕ ꯃꯤ ꯑꯈꯪꯕꯁꯤꯡꯗꯒꯤ ꯍꯪꯗꯅ ꯁꯤꯅꯤ ꯄ꯭ꯂꯥꯅꯤꯡ ꯃꯈꯜ ꯑꯃꯅꯦꯕ ꯁꯤꯁꯨꯀꯣ. ꯑꯗꯨ ꯏꯁꯥꯁꯤꯅ ꯃꯦꯟꯇꯦꯂꯤ ꯋꯥꯈꯜꯗ ꯍꯣꯠꯅꯒꯦꯅ ꯆꯞ ꯌꯨꯡꯅ ꯈꯜꯂꯒ ꯂꯩꯔꯕ ꯑꯇꯣꯞꯄ ꯋꯥꯈꯜ ꯈꯟꯗꯕꯤꯗꯀꯣ. ꯃꯥꯅ ꯑꯩ ꯕ꯭ꯔꯦꯛꯑꯞ ꯄꯤꯔꯛꯑꯦ, ꯃꯥꯅ ꯑꯩ ꯑꯗꯨ ꯇꯧꯔꯛꯑꯦ, ꯈꯠꯅꯕ ꯍꯧꯔꯛꯑꯦ, ꯑꯩꯒꯤꯗꯤ ꯐꯣꯟ ꯐꯖꯕꯁꯨ ꯂꯩꯇꯦ, ꯑꯩꯗꯤ ꯂꯥꯏꯔꯤꯛꯁꯨ ꯍꯩꯇꯦ, ꯑꯗꯨꯃꯥꯏꯅ ꯅꯪꯒꯤ ꯑꯦꯛꯁꯀ꯭ꯌꯨꯁ ꯃꯌꯥꯝ ꯄꯤꯔꯀꯥꯟꯗ ꯂꯩꯔꯒꯗꯤ ꯅꯪ ꯌꯥꯔꯣꯏꯗꯣꯏꯅꯦꯕ. ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯅꯪꯅ ꯂꯩꯖꯔꯤꯕ ꯔꯤꯁꯣꯔꯁꯇꯣ ꯁꯤꯖꯤꯟꯅꯖꯔꯦ ꯍꯥꯏꯔꯒ ꯅꯪꯅ ꯉꯝꯖꯕ ꯂꯦꯚꯦꯜꯗꯣ ꯍꯣꯠꯅꯔꯒꯗꯤ ꯅꯪ ꯃꯌꯥꯝꯗꯒꯤ ꯇꯥꯗꯕ ꯃꯤ ꯑꯃ ꯑꯣꯏꯅꯦꯕ. ꯊꯕꯛ ꯐꯪꯕ ꯐꯪꯗꯕ ꯑꯗꯨꯅ ꯑꯃꯅꯤ. ꯐꯪꯗ꯭ꯔꯁꯨ ꯅꯪꯒꯤ ꯋꯥꯈꯜꯗ ꯁꯤ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯑꯣꯞꯁꯟ ꯃꯌꯥꯝ ꯂꯥꯛꯀꯅꯦꯕ. ꯑꯗꯨꯒꯁꯨ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯆꯟꯅꯕ ꯃꯤ ꯑꯣꯏꯅꯦꯕ ꯈꯪꯕ꯭ꯔꯥ. ꯑꯗꯨꯅ ꯌꯦꯡꯉꯣ ꯊꯕꯛ ꯈꯨꯗꯤꯡꯗ ꯆꯟꯅꯕ ꯃꯤ ꯑꯣꯏꯁꯦꯕ ꯀꯣ. ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯑꯣꯏꯁꯦꯕ, ꯄꯪꯉꯣꯏꯁꯦꯕꯀꯣ. ꯄꯪꯕ ꯍꯥꯏꯕꯁꯦ ꯇꯟꯕꯒꯤꯅꯦꯕꯀꯣ.
ꯑꯩꯈꯣꯏꯅ ꯋꯥꯈꯜꯁꯦ ꯁꯤꯖꯤꯟꯅꯔꯤ ꯃꯇꯤꯛ ꯀꯣ ꯁꯤ ꯂꯥꯛꯑꯗꯤ ꯁꯤ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯃꯇꯤꯛ, ꯂꯝꯕꯤꯗꯣ ꯎꯔꯤ ꯃꯇꯤꯛ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯐꯖꯕ ꯂꯝꯕꯤ ꯑꯃ ꯍꯤꯡꯕ ꯉꯝꯗꯣꯏꯅꯦꯕ ꯈꯪꯕ꯭ꯔꯥ? ꯑꯗꯨꯅꯦꯕ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ. ꯑꯗꯨꯅ ꯗꯤꯌꯔ ꯁ꯭ꯇꯨꯗꯦꯟꯁ, ꯃꯤꯅ ꯇꯧꯕ ꯉꯥꯏ ꯂꯩꯒꯅꯣꯕ ꯈꯪꯕ꯭ꯔꯥ? ꯐꯖꯕ ꯂꯝꯕꯤꯗꯤ ꯅꯪꯅ ꯕꯦꯁ ꯄꯣꯁꯤꯕꯜ ꯋꯦ, ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯂꯝꯕꯤꯗꯣ ꯅꯪꯅ ꯐꯪꯖꯅꯕ, ꯎꯠꯆꯅꯕ, ꯇꯧꯖꯅꯕ, ꯅꯪꯒꯤꯗꯃꯛꯇ ꯕꯦꯁ ꯐꯪꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯍꯧꯕ. ꯑꯗꯨꯀꯥꯟꯗ ꯅꯪꯅ ꯄꯥꯝꯃꯤꯕ ꯄꯣꯠ, ꯅꯪꯒꯤ ꯒꯣꯜꯗꯣ ꯅꯪꯒꯤ ꯗꯤꯖꯔቭ ꯑꯣꯏꯔꯒ ꯅꯪꯁꯦ ꯑꯗꯨ ꯐꯪꯁꯨ ꯐꯪꯅꯦꯕ ꯀꯣ. ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ. ꯑꯗꯨꯅ ꯑꯣꯜ ꯗ ꯕꯦꯁ ꯀꯣ, ꯀꯟꯅ ꯍꯣꯠꯅꯁꯤ, ꯇꯟꯒꯅꯨ, ꯄ꯭ꯂꯥꯟ ꯇꯧꯁꯤꯀꯣ. ꯄ꯭ꯂꯥꯟ ꯇꯧꯗ꯭ꯔꯒꯗꯤ ꯈꯨꯗꯤꯡꯃꯛ ꯐꯦꯜꯅꯦ. ꯄ꯭ꯂꯥꯟ ꯇꯧꯔꯒ ꯍꯣꯠꯁꯨ ꯍꯣꯠꯅꯁꯦꯕ, ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯁꯦꯕꯀꯣ. ꯑꯣꯀꯦ.